Mama, si photo se irabot la. Kadai? Yengu mama. Handaki September 30 je mama. Khoi school da ne irabot ki function tawni. Si kanano? Mahakse Manipur miyamna ne lamyanba hairaga khangnaiye. Namyanba irabot haina khangnai je kaigin. Mahakna ne iramdam masibu ningtamnanaba khulai paiduna ahanba oina lan soknarame. Aduna ne. Mama, khoi hojik ningtamdribo. Hojikti ne nang angang oiribanina khangkhiroi. Hayengwai chawrakanda soidana khangkani. Isaga mamagana sanai waiduna karino. Kaisu nateda irabot ki maramda ichana khangningduna hangamiba. Irabot ki maramda. Adudi babana takpiraga loredana. Irabose irandam asigine matim magun leiba asing misak amane. Baba, mating magun leiba haijibu kaino. Akhang kanba hanba naidaba awaba kayabu no mayung ngamba miyamgidamak mapunsi katupu ngamba lamyanba haibane. Baba ju lamyanba ma oiba yaroi. Karigi yadani ichasidi hojikti ne angang oiri hayengwai chawrakanda oigada. Mama, ko school gine irabot ki maramda isai sayang pamba yauradi ming pikhalam hai. Ai ming pikhalamam. Isagi ming pikal ba? Au baba. Mama, isa supaya panate. Fazaba ise ma lamyan mama bu sithaduna isa tambisi. Tambiraga loiredana. Babana hana horo. Hala kholam yan banangbu Jumba
lamyanba nangbu lakho halakho lamyanba nangbu halakho lamyanba nangbu halakho lamyanba nangbu ngasi irabo numitka mari lenana school sigi oiba chhatra singi isai changdamnabagi phal lauthokchari ngasi gi isai changdamnabada ahum suba takhiba naurem ibuhandi maitai ani suba takhibina ahanthem memi chanu loinana ngasigi isai changdamnabsida ahanba takhiba hemba maitai
हौजिक लेबाक्सिदा ऑर्गनाइजेशन खरदी अनि अहुम थोक्तुना ई मसेनगी लांदा हेन पुंग जंगसिलकपसिना निंगतंबगी खोंजंग असिदा खुरोग थांबा हेन हेंगलकले थमोई सेंबा खुनाई सिबु नुंगसिबा सादुना इलेक्ट्रॉनिक मीडिया अमदी इंटरनेट मीडिया सिंगदा अमना अमबु हुंदुना पंगांगदा ngangnabasina खुनाई सिगी मियामदा यामना चावना चममनबा पोल्ली मसीना निंगतम इहोबुसु लाना उरकनबगी अचौब मरम अमा ओहेले मसीगी मतांगसिदा मरुपसिंगी करिमो लेबगे सक्चु मानदबा हौरकफम तिनदबा मियान चासिंगसिना लाव खोंगलेबसिंगसे ऑक्युपेशन फोर्स की अरुणबा लांजंग अमा चंगसिलकपनी लांजंग सिदा यावलैसिंग अमदी इरमदम असिगी मियामना पंगथदुना थुदनबा अखोइना होनबगी मतम यौसिलकलबनी मतम सिबु अखोइना मंगनखिबा तारबदी तुंगदा अखोइगी फिबम करी ओहोगनी खनमदी यामना दु वाफमनी मियाम खुनाइबु लमजिंगलिबा अफोंग लुपसिंग हाइबदी स्टूडेंट ऑर्गेनाइजेशन इमाइबेल सिंगी एनजीओ सिंगना हुगी मसक ओइरबा अरुणबा लांजंग सिगा खोंगता फम खक पिरोइदबनी अखोइना अचुंबदुबु मियामदा मतम चाना खंगलौद्रबदी नोंमदी अखोइगी निंगतम इहुसी ममी सामलकन हाइबसी चुमलबनी मरुपसिंग ngasiगidi loisilasi aisu sar singa phaminagdaba amalai Morning tamba laibaki ning tamba dubu kadai dano Morning tamba laibaki ning tamba dubu kadai dano ipa ipuna thambiramba chana laibak to kaidano athauba singna kaubiramba maitra bak to makare maning tamba laibak ning tamba dubu kadai dano Shingna laibak akli gana tantragi marumda lal mi shingna laibak akli ahing shagi maming shida sahat pagun hatok piri Mashar kaina rabi palem oibi kaya kayana hitna ka tuna mapari halak pa ngairi oh maning tamba leibaki ning tamba dubu kadai dano ipa ipuna thambiramba shana laibak to kaidano athauba singna kaubiramba maitra bak to makare Hayengna kanana pangin Isasa imagin hanet masit kaidaw ngay dasu mayay chamganu ko Isasa kaidaw ngay dasu mayay chamganu ko Isasa Marup Limbi Kopre Hayang na kanana paan gani
ꯑꯃꯗꯤ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯃꯌꯥꯏ ꯆꯝꯍꯟꯒꯅꯨꯀꯣ ꯍꯥꯏꯔꯤꯁꯦ ꯉꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ? ꯀꯣꯄ꯭ꯔꯦꯠ, ꯋꯥꯍꯩꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯅꯨꯡꯒꯤ ꯋꯥ ꯈꯔꯗꯤ ꯌꯥꯎꯔꯤ꯫ ꯅꯨꯡꯒꯤ ꯋꯥꯁꯤꯡꯗꯨꯅꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯅꯩꯅꯒꯗꯕ꯫ ꯆꯪꯉꯁꯤ꯫ Mama, khôi hꯧꯖꯤꯛ ꯅꯤꯡꯇꯝꯗ꯭ꯔꯤꯕꯣ? ꯀꯔꯤꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯀꯩꯅꯣꯗꯤ ꯀꯩꯅꯣ? ꯌꯨꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯨꯅꯤ ꯑꯩꯅ ꯍꯪꯖꯔꯤꯕꯁꯦ꯫ ꯂꯥꯂꯧꯕꯝꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯊꯤꯅꯤꯡꯕ ꯄꯣꯠ ꯊꯤꯕꯗ ꯐꯥꯅꯤꯡꯕ ꯐꯥꯕꯗ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯝ ꯈꯪꯕꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥ ꯍꯦꯝꯕ ꯂꯥꯂꯧꯂꯨꯞ ꯑꯃꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯣꯐꯤꯁꯔꯅ ꯈꯪꯒꯗꯕꯗꯤ ꯌꯨꯝ ꯑꯁꯦ ꯂꯥꯂꯧꯂꯨꯞꯀꯤ ꯀꯦꯝꯗꯤ ꯅꯠꯇꯤꯌꯦ꯫ ꯂꯥꯂꯧꯕꯩ ꯃꯃꯥꯅꯤꯅ ꯊꯧꯅꯥ ꯌꯥꯝ ꯐꯩꯅ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯗ ꯇꯧꯒꯗꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯠꯇ ꯈꯪꯗꯦꯅ꯫ ꯋꯥꯠ ꯗꯤꯁꯤꯄ꯭ꯂꯤꯟ? ꯑꯩ ꯈꯪꯉꯤꯅꯦ, ꯅꯈꯣꯏ ꯑꯩꯒꯤ ꯒꯦꯁ ꯅꯠꯇꯦ꯫ ꯅꯆꯥꯗꯣ ꯑꯩꯈꯣꯏꯗ ꯁꯤꯅꯨ ꯀꯟꯕꯤꯒꯦ ꯍꯥꯏꯕ꯫ ꯑꯗꯨꯌꯥꯝ ꯀꯦꯡꯉꯗꯤ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯅꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯑꯗꯨ ꯄꯨ ꯂꯥꯎꯔꯥ? ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯠ ꯇꯧꯔꯒ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯆꯠꯂꯣ, ꯂꯥꯟꯐꯝꯗ ꯏꯆꯥꯒ ꯃꯥꯌꯣꯛꯅꯔꯨꯆꯣ꯫ ꯃꯗꯨꯗ ꯑꯁꯦꯡꯕ ꯈꯪꯒꯅꯤ꯫ ꯐꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯁꯥꯔ, ꯄꯔꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯤꯔꯝꯕ ꯐꯩꯅꯤ ꯁꯥꯔ꯫ ꯄꯂꯦꯝꯃ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯩꯅꯣꯝꯇ ꯍꯟꯖꯒꯦꯀꯣ꯫ ꯄꯥꯔꯁꯣꯅꯦꯜ, ꯅꯈꯣꯏꯅ ꯍꯦꯝꯕꯕ ꯃꯤꯁꯛꯇꯣ ꯃꯥꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯐꯥꯒꯗꯕꯅꯤ, ꯀꯧꯈꯥꯏꯒꯗꯕꯅꯤ, ꯂꯦꯝꯕ ꯊꯥꯕ ꯌꯥꯔꯣꯏ꯫ ꯄꯂꯦꯝ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯆꯠꯂꯥꯎ꯫ Hey, 자, 하고라, 자, 하고라. 너희 진짜 너 되게 범죄인 거라 좀 범죄를 지게 이거. Hey, 한도, 시 한도. 남아이 남자 너희 그 튀었구나 봐. 서로 거니까. 한도, 완전 가이드라 봐, 랑 가이드라 봐. 하고로지, 하고로 해. 하고로. 나 양와 되는 거좀 잡아버리다. 너 되게 신의 방금 되네. 포체신자 착하이드라수 파자나 하이르가 로이레다나. 이붕어, 아두디 파자데다나. 나마군비니 카라수 잉비바 파이다나. Hey, 아이 또 우리 듀티니네. 듀티니 하이바두부디 강자이다. 아두부 미오이바기 미농시 하이범디 레이다나. ngasi dene ti lau chi numit khudingi no nga mate numit ta phau chei
खनाउसे कंब मखै यावरिबनि सोरोक मयाइ फमदन यन होइना हे यन्सां खर चिखाइ तो इसे फरबनि फरेने आदा थारिबे रिक्सोसिंसिना करमाइन तौरिबा मोइदगिदि तरा तरा लौरबनि यारमनिने पंगजख्रबि इमा इबेनसिंसिना नोंमदा तरा खुनग तांजबसिदा नोइना कला इनिने वाथि वारि mang कांदेदा मखोइ गुम कया सिन सोरोक मयाइ तान फमदिन लकबदगी एक्सिडेंटनि चांग वांगहले खंगिना से हागो 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 यूनिफॉर्म सेटपसिंसिना ट्रैफिक रूल थुगाइदुना वन वेगी वाना ताइनबदा मखोइगी नुपि आंगांसिंना पोचै लैबदा खामजिलिबा गारिसिंसिना करमाइन तौबा नंगबु तोकलगा नंगी डिपार्टमेंट की ट्रैफिक की ओइना ट्रेनिंग फंगबा मिबु कयाबु लेरगे ट्रेनिंग दी याउदना पैसा पिजरगा थबक चंगलपसिंदो हाना तांथोकदबनि अदुगा अहनसिंजिगी पोचा खाइबिबा तंगाइबिबसिनदिने करिमता कानबा फंगोइ हे अखोइ थबु याम चिन मबि न खोइ गुम का वाथि वारि माना बछंग मिनते खगबा हे हागो सकता हागो हागो कंसल लखनावा इस्तबा सारा खोइ लोइ माउने हागो जे इंजांग दो हपचनबिरो
ꯃꯔꯨꯞꯁꯤꯡ ꯏꯁꯥ ꯏꯁꯥꯒꯤ ꯈꯨꯠꯂꯥꯏ ꯌꯥꯟꯁꯤꯜꯂꯨ ꯑꯊꯧꯕ ꯀꯣꯄ꯭ꯔꯦꯟ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯛ ꯆꯥꯈꯤꯒꯦ ꯅꯪ ꯘꯥꯠ ꯃꯊꯛ ꯇꯥꯎ ꯍꯣꯏ ꯀꯣꯄ꯭ꯔꯦꯟ ಛೇ ꯁꯦ ꯑꯊꯧꯕꯒꯤ ꯊꯝꯃꯨ ꯃꯌꯥꯝ ꯂꯝꯕꯤꯁꯨ ꯃꯥꯡꯊꯣꯛꯈ꯭ꯔꯕꯅꯤꯅ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯅꯧꯕ ꯈꯨꯜ ꯑꯃ ꯌꯧꯅꯕ ꯆꯠꯂꯨꯁꯤ ꯃꯤꯌꯥꯝ ꯆꯥꯔꯁꯤ Abisada. Kanana?
ꯀꯩꯝꯇ ꯆꯤꯡꯅꯒꯅꯨ ꯑꯩꯈꯣꯏꯅꯤ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯁꯦ ꯀꯗꯣꯝꯗꯅꯣ ꯀꯔꯤꯔꯥ ꯏꯄꯥ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗꯤ ꯇꯨ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯃ ꯌꯧꯅꯕ ꯆꯠꯀꯗꯕꯅꯤ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯟꯗꯣꯛꯈ꯭ꯔꯦ ꯌꯥꯔꯒꯗꯤ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯐꯥꯎꯗ ꯆꯠꯃꯤꯟꯅꯧꯁꯤꯔꯥ ꯌꯥꯅꯤ ꯑꯩ ꯇꯥꯛꯆꯔꯒꯦ ꯆꯠꯁꯤ 아빠! 굴락부! 아빠 굴락부! 아빠! 아이디! 남비롱대! Tabu Shuta. Kanada. Makoy mi ama sidale repa. Chanupa, Maitira. Hoipa. Kari leire. ꯑꯩꯈꯣꯏ ꯃꯐꯝ ꯑꯃ ꯆꯠꯀꯗꯕꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯏꯄꯥꯒꯤ ꯈꯨꯟꯁꯤꯗ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈ꯭ꯔꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯇꯪ ꯏꯄꯥꯒꯤ ꯈꯨꯟꯗ ꯂꯦꯛꯆꯒꯦ ꯍꯥꯏꯕꯕꯨ ꯑꯗꯨꯗ ꯈꯨꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯄꯥꯎ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯏꯅ ꯏꯄꯥ ꯋꯥꯕꯩ ꯋꯥꯕ ꯏꯄꯥꯅ ꯑꯗꯨꯝ ꯋꯥꯕꯤꯔꯣ ꯑꯩꯈꯣꯏ ꯃꯥꯄꯟ ꯈꯛꯇꯅꯤ 와봐 와비바 세케트리다 바보 입으수 이빠는 그렇 비비로 아이 세크레터리 슈 아이니냐 하 아두디 이빠는 야라디 야라버나들어 나코 나코이 미카야네요 이빠 호이 마pan 격터네 파레 아두디 샬로 장어 또 물었잖아 아이 나코 나코이 잡디 잖아 아브라 이빠 짝디 짜래 아이 이까이 또 군누네 나코 아이 잘로 짝통걸로 잘로 잘로비 잘로 짝통무초 잘로 ꯃꯔꯨꯞꯁꯤꯡ ꯄꯨꯛꯅꯤꯡ ꯆꯪꯕ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯁꯣ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃꯈꯛꯀꯤꯅꯤ ꯍꯥꯏꯕꯁꯦ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏ ꯇꯥꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯨꯃꯥꯡ ꯇꯥꯕ ꯄꯥꯝꯕ꯭ꯔꯥ ꯃꯁꯤꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕꯁꯦ ꯍꯥꯏꯅꯕ ꯂꯩ ꯏ ꯇꯥꯅꯕ ꯆꯠꯁꯤꯔꯥ ꯍꯨꯃꯥꯡ ꯇꯥꯅꯕ ꯆꯠꯁꯤꯔꯥ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯃꯔꯨꯞꯁꯤꯡ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯇꯥꯛꯀꯦ ꯌꯥꯝꯅ ꯋꯥꯗꯅ ꯂꯥꯡꯗꯨꯅ ꯈꯦꯅ ꯂꯥꯟ ꯆꯠꯄ ꯇꯥꯔꯕꯗꯤ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯃꯁꯥꯅ ꯇꯥꯕ ꯃꯗꯨꯕꯨꯅꯤ ꯏ ꯇꯥꯕ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯋꯥꯅ ꯆꯤꯡꯆꯦꯞ ꯀꯌꯥ ꯂꯣꯛꯆꯞ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯟꯊꯦꯡꯅꯕꯗꯣ ꯃꯗꯨꯕꯨꯅꯤ ꯍꯨꯃꯥꯡ ꯇꯥꯕ ꯍꯥꯏꯔꯤꯕꯁꯤ Yes, sir. ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯄꯦꯔꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯔꯨꯞꯁꯤꯡꯅ ꯑꯩꯉꯣꯟꯗꯁꯨ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ 어자. 사르나 째피래. mayamda patholaga tahalo hare. ꯃꯔꯨꯞꯁꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯃꯔꯨꯞ ꯏꯍꯦꯟꯕꯅ ꯆꯠꯈꯤꯕ ꯂꯥꯟꯐꯝ ꯑꯃ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯃ ꯁꯥꯔꯅ ꯑꯩꯈꯣꯏꯗꯁꯨ ꯄꯤꯔꯛꯄꯅꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄꯒꯤꯗꯃꯛꯇ ꯃꯔꯨꯞꯄꯨ ꯈꯨꯠꯅꯨꯡꯇ ꯁꯣꯛꯆꯔꯤ Thank you. Thanks.
Ngasi na kanana pali pali Hingna siraba shina hingliba Jaina kharagi jai thenglakta nungsibi imagi tampakta Hai ha hai ha Kap na nok liba nok na kap liba Kap na nok liba nok na kap liba Ngau da na wakal choy raba Lau jaba tabi draba kholam Khangam draba chayna khang bada Nungsibi imagi tampakta Khangam draba chayna khang bada Nungsibi imagi tampakta Hai ha hai ha Hai ha hai ha Ikheng lakta tum khul huliba Ikheng lakta tum khul huliba Lai shau na chathat la bahak chang sing Lan ngam ra bathawai mirel sing Pai ri ahang bamalangda Ingang pak tak pam phenai Pai ri ahang bamalangda Ingang pak tak pam phenai Nungsibi imagi tampakta Nungsibi imagi tampakta Hai ha Hai ha Hayeng na kanana pangani Ngasi na kanana pali Hingna siraba shina hingliba Jaina kharagi jai thenglakta nungsibi imagi tampakta Hai ha hai ha Hai ha hai ha Hai ha hai ha Koprel, kari wakan khanbirino? Kaisu khandeda marup. Maru, kay lere.
ꯀꯣꯄ꯭ꯔꯦꯜ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯃꯔꯨꯞ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯕꯤꯌꯨ ꯀꯣꯄ꯭ꯔꯦꯜ ꯃꯔꯨꯞꯅ ꯑꯩ ꯅꯥꯛꯇ ꯌꯥꯝ ꯇꯣꯏ ꯆꯪꯕꯁꯦ ꯇꯧꯕꯤꯅꯨ ꯀꯣꯄ꯭ꯔꯦꯜ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯀꯔꯤ ꯇꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ Five little monkeys swinging in the tree, heads up, tails up, little do they care swinging ꯍꯦꯝꯕ up. Kay haige mama. ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ Hoy mama. Mama, handaki Sunday numita Iraboti statue yengusiko. ꯍꯣꯏ ꯍꯣꯏ ꯅꯪꯅ ꯏꯔꯥꯕꯣꯠꯇ ꯍꯥꯏ ꯂꯩꯁꯦ ꯀꯩꯅꯣ Mama, aidi Iraboti story je yan nungsi. ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒ ꯈꯪꯉꯕ꯭ꯔꯅꯦ Mama, ay hengwai chauraga Irabot kumbo oigiko. ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒꯅꯦ ꯏꯔꯥꯕꯣꯠꯀꯨꯝꯕ ꯂꯝꯌꯥꯟꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯟꯗꯣꯏꯅꯦ ꯀꯣꯄ꯭ꯔꯦꯜ ꯀꯩꯗꯧꯔꯒꯦ ꯃꯔꯨꯞ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯨꯡꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯕ ꯌꯥꯗ꯭ꯔꯣ ꯍꯤꯞꯄꯒꯅꯦ ꯍꯦꯜꯂꯦ ꯂꯧ ꯈꯨꯕ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯁꯦ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯎꯁꯦ ꯍꯤꯞꯄꯒꯅꯦ ꯍꯦꯜꯂꯦ ꯁꯣꯍꯣꯟꯕ ꯌꯥꯝ ꯋꯥꯕ ꯃꯇꯝ ꯈꯔ ꯇꯝꯄꯥꯛꯇ ꯀꯨꯝꯂꯒ ꯐꯖꯅ ꯆꯦꯛꯑꯞ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯩ ꯏꯁꯥꯗ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯌꯥꯕꯗꯨꯅ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯏꯆꯥꯅ ꯅꯤꯡꯕ ꯏꯔꯥꯕꯣꯠꯁꯦ ꯅꯤꯡꯉꯤꯗꯀꯣ ꯏꯃꯥ ꯂꯝꯌꯥꯟꯕ ꯃꯥꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯁꯦ ꯄꯥꯔꯤꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯅꯪꯅ ꯀ꯭ꯂꯥꯁ 6 ꯇꯝꯃꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯏꯔꯥꯕꯣꯠꯀꯤ ꯃꯔꯝꯗ ꯂꯩꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯐꯅꯗꯤ ꯌꯥꯝꯃꯝꯃꯅꯤ ꯏꯃꯥ ꯂꯝꯌꯥꯟꯕ ꯃꯥꯒꯤ ꯃꯔꯝꯗ ꯏꯔꯛꯄ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯤꯗꯨꯅ ꯄꯥꯕꯅꯤ ꯄꯥꯎ ꯄꯥꯎ ꯏꯆꯥꯅ ꯄꯥꯅꯤꯡꯕꯗꯣ ꯄꯥꯎ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯅꯊꯟꯇꯅꯦ ꯂꯝꯌꯥꯟꯕꯗꯧꯅ ꯅꯪꯗꯤ ꯇꯧꯈꯤꯅꯨꯀꯣ ꯏꯃꯥ
lamyan magi damak ire iba lai kudimak se ayam nungsi 이마기디 이사나 단다네. 라면 mahak tawna jatkinu ko. ima sima Corporal, tampak ta kumlaga layeng ma chatpagi ayabado piraban. Chiru khong hek yobuga aikhoi gi marup singna corporal bu lawbu lakani hai. maron sida lo ire marup ta tumbagi da leiruna bhaire Corporal, mi kya loinaraga chatpa tare. marup khabaga marup wanglinga samina bhaire ayeng di soidana chatani lampak yaurabnina injang ahobo mayam cha phangani ne yongchak alu iromba ukabi atawba saab ko sangba ngasidi taktharu tare ne haurani Corporal, hacting yam nungai trouble. lokal kubo wenta kasu nungai da tawte marup ani ori dum sa no ta yam nungai gaila ini Corporal, chal se. ina orang ngana la kani ga thenga la di ka doroba yamba aikhoi gari ngai na phamda kitang tiang kare pare ibema Hauta so. nang sak to thongdoro chalo Tamo, kinjang sajiga. ama ete yaida Adudi kang soin thongogi ko. hoi nga ayai baga do chana hapu ko ibema layeng badi kari numitagi hongni hai marup sing sida khara tharakani hai makhoi la aga yeng ba horani pare ngatang pothau ko Taso, ngani kita lobi ba. as tawra adam ne mu ina ai ngari um chaleru ge ko hoi yamba
ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯏꯆꯜ ꯍꯦꯝꯕ ꯂꯩꯈꯤꯕ꯭ꯔꯥ ꯍꯦꯝꯕ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯦꯝꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯂꯩꯇꯦꯕ ꯑꯩꯒꯤꯁꯤ ꯌꯨꯝ ꯑꯣꯟꯅꯔ ꯃꯥꯜꯂꯦ ꯐꯔꯦ ꯆꯧꯈꯤꯒꯦ ꯍꯣꯏ ꯇꯥꯃꯣ ꯇꯥꯃꯣ ꯀꯩꯗꯧꯔꯦ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯇꯥꯃꯣ ꯂꯩꯕ꯭ꯔꯥ ꯍꯪꯉꯝꯃꯦ ꯅꯪꯗꯤ ꯀꯩ ꯍꯥꯏꯈ꯭ꯔꯕ ꯍꯥꯏꯗꯦ ꯍꯦꯝꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯣ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ I'll be all right. Give me that claymore. I'll fire off a shot. What? Fire off a shot! ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯃꯥꯔꯁꯦꯜ ꯅꯦꯚꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯅꯤ ꯑꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯏꯄꯥ ꯈꯪꯗꯦ ꯏꯔꯥꯕꯣꯠꯀꯤ ꯂꯥꯏꯔꯤꯛ ꯈꯛꯇꯅ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯑꯇꯩ ꯑꯇꯩ ꯑꯐꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯁꯨ ꯈꯤꯇꯪ ꯄꯥꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯣꯠꯅ ꯍꯣꯠꯅꯧ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ Where was the mouse hole? The mouse hole was under a tree. Why did he leave his hole? He left his home to look for food. Was the cat a friend or an enemy? The cat was an enemy. Who was the little girl who fell down? The little girl was Betty herself. Were the boys honest? The boys were honest. Go! Go! Come on! 이나우 ꯅꯪ ꯐꯣꯟꯁꯦ ꯄꯥꯏꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯏꯌꯥꯝꯕꯅ ꯐꯣꯟꯗꯣ ꯈꯔ ꯄꯥꯏꯕꯤꯌꯨ ꯃꯈꯣꯏꯅ ꯑꯩ ꯍꯪꯉꯛꯑꯒ ꯇꯥꯝꯅꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯨ ꯐꯣꯟꯁꯤꯗ ꯊꯝꯃꯝꯃꯦ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯝꯅꯣ ꯍꯣꯏ ꯃꯥ ꯑꯩꯈꯣꯏꯗ ꯇꯥꯝꯗꯅ ꯆꯠꯂꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯁꯤꯁꯨ ꯊꯝꯃꯝꯃꯦ ꯍꯣꯏ ꯐꯅꯤ ꯑꯩ ꯍꯥꯏꯖꯒꯦ ꯍꯣꯏ ꯏꯌꯥꯝꯕ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯌꯥꯝ ꯁꯥꯎꯔꯛꯏ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ ꯆꯠꯊꯣꯛꯑꯝꯒꯅꯨ ꯍꯥꯏ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯣꯡꯇꯕꯨ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯒ ꯉꯁꯤ ꯈꯛ ꯇꯧꯔꯛꯑꯒ ꯃꯣꯏꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩꯅ ꯁꯤ ꯂꯥꯛꯏꯁꯦ ꯂꯥꯌꯦꯡꯕ ꯂꯥꯛꯄꯅꯦ ꯏꯅꯥꯎ ꯉꯥꯏꯈꯣ ꯁꯥꯎꯈꯤꯅꯨ ꯅꯪ ꯅꯥꯔꯤꯕꯅꯤꯅꯦ ꯏꯌꯥꯝꯕ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯉꯥꯏꯈꯣ ꯃꯣꯏꯗꯨ ꯎꯅꯔꯒ ꯀꯔꯤꯅꯣ ꯈꯟꯅꯕꯅ ꯐꯠꯇ꯭ꯔꯣ ꯏꯌꯥꯝꯕ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯦ
ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯃꯑꯣꯡꯗ ꯍꯟꯗꯛ ꯃꯔꯨꯞ ꯍꯦꯃꯟ ꯍꯟꯗꯛ ꯄꯥꯔꯇꯤꯒꯤ ꯈꯨꯠꯂꯥꯏ ꯄꯨꯅ ꯆꯠꯈꯤꯕꯁꯦ ꯃꯁꯦ ꯄꯥꯔꯇꯤꯒꯨꯅꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤ ꯃꯁꯦ ꯄꯥꯔꯇꯤꯅ ꯂꯥꯏꯅ ꯁꯨꯂꯨꯂꯨꯝ ꯊꯣꯛꯇꯦ ꯃꯔꯨꯞ ꯂꯦꯝꯕꯤ ꯁꯥꯔ ꯊꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯔꯨꯞ ꯍꯦꯃꯕꯨ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯃꯔꯨꯞꯇ ꯁꯤꯟꯅꯔꯕꯅꯤ ꯃꯊꯧ ꯇꯥꯕ ꯄꯨꯝꯅꯃꯛ ꯃꯔꯨꯞ ꯂꯥꯛꯄꯒ ꯇꯥꯟꯅꯔꯣ ꯐꯅꯤ ꯁꯥꯔ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯁꯤ ꯃꯔꯨꯞ ꯂꯥꯛꯄ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯁꯔꯒꯤ ꯑꯣꯔꯗꯔꯅꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯃꯔꯨꯞ ꯐꯥꯔꯨꯕ ꯇꯥꯕꯅꯤ Isa parani kari suwarunuko. Ase ima hidak taike ko. So singkalu. Parani, isa parani. Lucy, mahido herao. Jingi hidak ti pabani ko. Isa pare. Icanupa, hidak si ingaga taksi ko. Nang kulakwi, nang anganggi. Siapa pa dyan na tau ko? Oh. Si taksi se. Taksi lo. ꯄꯨꯡꯁꯨ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯣ Machine to listen. On the passion. ꯍꯜꯂꯣ ꯃꯥꯅꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯍꯣꯏ Kanano mi? Kari hari no. 이붕어도 파티되기 찐크리 mahak athuba matamda changjaraktrabadi miche ni haina laubuga loinana chairak pigani hai
이붕어나고 아이 타자고 숨은 건데 ꯑꯩꯁꯨ ꯊꯥꯖꯗꯦ ꯑꯗꯨꯗ ꯍꯥꯏꯔꯤꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯃꯁꯤ ꯊꯤꯗꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯣꯏꯗꯅ ꯆꯣꯞꯄꯒꯅꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯃꯤꯆꯦꯜ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯁꯨ ꯊꯥꯖꯗꯦ ꯂꯨꯁꯤ ꯀꯩꯅꯣ ꯅꯣꯏꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤ ꯀꯅꯥꯅꯣ ꯅꯪ ꯑꯗꯨ ꯈꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯃꯔꯨꯞ ꯁꯥꯟꯅꯒꯦ ꯍꯥꯏꯕꯅꯤꯅꯦ ꯃꯇꯥꯡꯁꯨ ꯆꯥꯗꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯁꯥꯎꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯦ ꯁꯤ ꯊꯛꯁꯤꯁꯦ ꯁꯤ ꯈꯛ ꯊꯛꯄꯕꯨ ꯅꯨꯄꯥ ꯃꯥꯟꯗꯦꯍꯦ ꯑꯗꯨꯅꯤꯗꯅ ꯆꯤꯡꯒꯤ ꯍꯤꯗꯥꯛꯇꯤ ꯌꯥꯝ ꯐꯕꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕꯅꯦ ꯍꯥꯎꯕꯅꯦ ꯏꯃꯥ ꯁꯤꯒꯤ ꯃꯅꯥꯁꯦ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯗꯨꯒꯤ ꯃꯅꯥꯗꯣ ꯃꯨꯟꯅꯕ ꯐꯨꯠꯂꯣ ꯅꯕꯨꯡꯗ ꯄꯤꯊꯛꯁꯤ ꯍꯣꯏ ꯍꯥꯏ ꯏꯁꯥꯒꯤ ꯍꯛꯆꯥꯡꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯈꯔ ꯐꯔꯦ ꯏꯄꯥ ꯐꯔꯦ 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 ꯑꯗꯣ ꯅꯪ ꯐꯔꯕꯁꯨ ꯃꯇꯝ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯌꯥꯗꯦ ꯄꯣꯊꯥꯗꯨꯅ ꯂꯩꯒꯗꯕꯅꯤꯀꯣ ꯗꯗꯥꯅꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯗꯣꯏꯕ ꯗꯗꯥꯒꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯣꯏꯅꯦ ꯀꯅꯥꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯅꯕꯨꯡꯒꯤ ꯊꯕꯛꯇꯨ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤꯀꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛꯁꯦ ꯆꯥꯡ ꯅꯥꯏꯅ ꯆꯥꯒꯗꯕꯅꯤ ꯅꯪꯒꯤ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛꯅꯒ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯆꯨꯝꯃꯤ ꯏꯄꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯅꯥ ꯃꯁꯤꯡꯅ ꯁꯨꯝꯕ ꯍꯤꯗꯥꯛꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯅꯩ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯈꯨꯟꯒꯤ ꯃꯤꯐꯝ ꯑꯃꯁꯨ ꯂꯩ ꯍꯣꯏ ꯕꯨꯡ ꯇꯥꯔꯣꯀꯣ ꯍꯥꯏ ꯑꯗꯣ ꯅꯪ ꯈꯨꯂꯥꯛꯄꯨꯏ ꯅꯪ ꯑꯉꯥꯡꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯀꯣ ꯍꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯅꯕꯨꯡꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯕꯨꯡ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯁꯥꯎꯒꯗ꯭ꯔꯥ ꯁꯥꯎꯔꯣꯏ ꯍꯥꯏꯌꯨ ꯌꯥꯝ ꯐꯖꯕ ꯃꯤꯅ ꯅꯥꯕꯁꯦ ꯅꯥꯔꯝꯒꯗꯕ ꯃꯥꯟꯗꯦꯀꯣ ꯑꯩꯕꯨ ꯐꯖꯕ꯭ꯔꯥꯅꯦ ꯏꯆꯥꯗꯤ ꯌꯥꯝ ꯐꯖꯩꯅ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯟꯒ ꯁꯦꯠꯂꯗꯤ ꯌꯥꯝ ꯐꯖꯅꯤ ꯏꯆꯥꯗꯤ ꯐꯝꯃꯣꯁꯤꯗ ꯂꯨꯁꯤ ꯅꯈꯣꯏꯗ ꯂꯩꯕ ꯇꯝꯒꯤ ꯏꯕꯨꯡꯗꯨꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯑꯩꯈꯣꯏ ꯏꯕꯨꯡꯅ ꯐꯖꯗꯅ ꯀꯅꯥ ꯏꯕꯨꯡꯅ ꯐꯖꯗꯣꯏꯕ ꯅꯠꯇ꯭ꯔꯥꯅꯦ ꯂꯨꯁꯤ ꯑꯩꯈꯣꯏꯅ ꯏꯕꯨꯡ ꯀꯧꯕꯗꯤ ꯌꯥꯏ ꯅꯪꯅ ꯀꯧꯕꯗꯤ ꯄꯛꯆꯗꯦꯗ ꯏꯁ ꯀꯔꯤꯒꯤ ꯅꯪꯕꯨ ꯅꯕꯨꯡꯅꯤ ꯈꯟꯕ꯭ꯔꯅꯦ 이봉낸 칸드디 깽낸 칼로 하이바 마시디 ngawrina 아이디 ngawdida ngawridi nangni 아이디 깨기 ngawdiba is nang nabungduda ngawde pamde that adubu hangba yaba waro adudi nang ma pame
Ay, Janupa, nang carawan jera. Ipa yarani. Ima, Karino. ay mong subigise. Nang naba phaba da ngairi. Nako among ngau gani. Kastori ma. Suge ne. Kastori ma, ay mong sugi. Hush! Yani na pogsu ba si Leo? Pagay na! Kanam tangjage ba? Karino? Kungi ningthaugi yumsibu karamano? Ningthaugi yumdi tu adagi sini. Adai cha. Yam nungai jara.
Ai, cucu. Ai. Cucu. Karigumang tangjige ba? Karina, kari hangadabana. Kunsida matay pakhang ama lakra. Matay pakhang di koi kunsida lakti na. Kari gila kadori ba? Pa, party tagi sian gi bani, maming ne hemba kau. Hemba. Party tagi sian ki ba? Ai, janpa. Ai koi gi kunsida di nang hairi ba misab tu lakte. Ado kari gila kadori ba? Karigum bahari miyo du lakpata di akoy da pawbi. Pawbi biyo hai base na koi na ya na toy. Ado na koi gi lekam di koi na chukang de. Karam hai na koi da pawbi gadori. Masigi wafam simadi koi da gi ngakpi gani. Ipa, adu di akoy chacharagi. Oh, chala. Ai, tama, kai ka kam to. Noi, ako'y ibungdo ubra. Asida phamaga lehobane. Maru, nakoi khunse yamna ju nungsi yamna ju chi aidi punchi chu pale ningi bo ꯑꯗꯨꯗꯤ ꯃꯔꯨꯞ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯒꯤ ꯂꯩꯁꯥ ꯑꯃ ꯂꯨꯛꯁꯤꯜꯂꯒ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯣꯗꯅ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯑꯩꯗꯤ ꯂꯣꯏꯅꯃꯛꯁꯦ ꯏꯁꯟꯗꯧꯅ ꯈꯜꯂꯤ ꯑꯁꯦꯡꯕꯩꯔꯅꯦ ꯑꯁꯦꯡꯕꯅꯤ 이찬 그이더래 Ibung, nang tiba army dress pa no may paiba may amamalae. Army ro? Nate. Party ki mi male. Ibung se party tagi sin ki bani hai. Lehuri bo, sakra bo. Kari kay hai na we. Ay khangde. Makoy na ibung tiba lai ni khangbadagi tumina sida chelaga sida ibung tiba lai ni. Pakat ka no. Makoy lebra leitabra aikoy ni yengosi. Nakoy ngata pamimo ko. Hoy. Ado ibung, nang moy mayam na tirabani na. Kunje thado ga chen khro. Ay chaloy. Ay nakoy kunji thado chaloy. Nakoy na ay gidamakta mateng kya ama pangpili. Aduga ay na nakoy gidamakta kaimta tawo ngamde. Ay nakoy kunji thado chaloy. ꯑꯩ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏꯅꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯔꯤ ꯑꯩꯅꯗꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯝ ꯇꯧ ꯉꯝꯗ꯭ꯔꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑ ꯆꯠꯈꯤꯔꯣꯏ ꯉꯁꯤ ꯑꯩ ꯅꯈꯣꯏ ꯈꯨꯟꯁꯤ ꯊꯥꯗꯣꯛꯑ ꯆꯠꯈꯤꯔꯣꯏ ꯑꯩꯅ ꯇꯧꯒꯗꯕ ꯌꯥꯝ ꯂꯩꯔꯤ Lucy, Huramba Pare. Kari wari sanaino. Pakhang leisabina sanaba waribu kari oirangani ege. Katino sidi.
ꯂꯥꯛꯑꯕ꯭ꯔꯥ ꯍꯜꯂꯛꯑꯦ ꯏꯃꯥ ꯂꯥꯛꯑꯣ 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 이찬 ꯑꯩ ꯄꯨꯕꯤꯒꯦ ꯌꯥꯅꯤꯗ 이봉 ꯑꯩ ꯑꯗꯨꯝ ꯄꯨꯔꯒꯦ ꯃꯤꯅ ꯄꯨꯕꯤꯔꯒꯦꯗꯤ ꯀꯣꯛ ꯄꯨꯍꯟꯒꯔꯣ 이봉 ꯌꯥꯅꯤ ꯊꯣꯡꯒꯠꯂꯒꯦ ꯆꯤꯡꯒꯤ ꯂꯥꯂꯧꯕꯕꯨ ꯑꯣꯏꯔꯦ ꯇꯝꯒꯤ ꯂꯥꯂꯧꯕꯕꯨ ꯑꯣꯏꯒꯦꯔꯥ ꯄꯨꯝꯅꯃꯛ ꯁꯤꯟ ꯇꯧꯔꯤꯕꯁꯦ ꯏꯔꯝꯗꯝꯁꯦ ꯅꯤꯡꯇꯝꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯇꯝꯒꯤ ꯂꯥꯂꯧꯕꯁꯤꯡꯁꯦ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ ꯃꯤꯕꯨ ꯃꯥꯡꯉꯦ ꯁꯦꯡꯉꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯏꯄꯥ ꯑꯇꯣꯞꯄꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯅ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯃꯔꯛꯇ ꯆꯥꯎꯔꯕ ꯄꯜ ꯑꯃ ꯈꯥꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅꯍꯟꯗꯅꯕ ꯍꯣꯠꯅꯍꯟꯕꯅꯤ ꯑꯗꯨꯕꯨ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯝꯇꯒꯤ ꯃꯆꯥꯅꯤ ꯀꯥꯏꯅꯕ ꯌꯥꯔꯣꯏꯗ ꯏ ꯃꯔꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯃꯔꯨꯞ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕꯗꯒꯤꯅꯤ ꯃꯔꯨꯞꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕꯤꯌꯨꯅꯦ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯄꯥ ꯏꯆꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯒꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯩꯃꯤꯟꯅꯒꯗꯕꯅꯤ ꯃꯅꯤꯡꯇꯝꯅ ꯂꯩꯔꯝꯕ ꯂꯝꯗꯝ ꯑꯃꯕꯨ ꯅꯝꯗꯨꯅ ꯅꯤꯡꯇꯝꯕ ꯃꯥꯡꯍꯟꯈ꯭ꯔꯕꯗ ꯅꯤꯡꯇꯝꯕ ꯑꯃꯨꯛ ꯍꯟꯖꯅꯕ ꯍꯧꯕ ꯏꯍꯧꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯅ ꯌꯥꯏ ꯑꯗꯨꯅ ꯑꯄꯨꯟꯕꯒꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯃꯥꯡꯗ ꯊꯝꯁꯤ ꯑꯗꯨꯒ ꯃꯆꯦꯠ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯗꯤ ꯊꯥꯗꯣꯛꯃꯤꯟꯅꯁꯤ ꯆꯨꯝꯃꯤ ꯃꯔꯨꯞ 1988 ꯑꯣꯒꯁ ꯊꯥꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯗꯒꯤ ꯃꯅꯤꯡꯇꯝꯕ ꯐꯪꯈꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯃꯗꯤ 2003-4 ꯑꯗꯨꯋꯥꯏꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯈꯤꯕ ꯏꯁ ꯇꯤꯃꯣꯔ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯁꯦ UNꯅ ꯁꯛꯈꯪꯈꯤꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯇꯥꯖꯩ ꯏꯆꯥꯅꯨꯄꯥ ꯅꯪꯒꯨꯝꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯅꯃꯥ ꯑꯩꯅ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯕꯨ ꯈꯥꯏꯕꯨꯡ ꯇꯥꯅꯕꯗꯤ ꯄꯥꯝꯗꯦ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯈꯔꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅꯍꯟꯗꯕꯗꯤ ꯄꯥꯝꯗꯦ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ 이마기다막 ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯒꯗꯕꯅꯤ 이사누빠 ꯊꯧꯅꯥ ꯐꯕ ꯃꯤꯒꯤꯗꯤꯀꯣ ꯊꯃꯣꯏ ꯁꯣꯟꯕ ꯄꯥꯡꯗꯕ ꯍꯥꯏꯕꯁꯦ ꯌꯦꯛꯅꯕꯅꯤ ꯊꯃꯣꯏ ꯄꯤꯛꯊꯒꯅꯨ ꯌꯦꯡꯉꯨ ꯉꯁꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯁꯨꯅꯦ ꯑꯗꯨꯅ ꯅꯃꯥ ꯑꯩꯅꯅꯦ ꯅꯪꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯅꯀꯣꯛꯇ ꯅꯥꯟꯕꯤꯒꯦꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ 이사기 반통도 여우나나봐 아예빠 아빤바 아마따 레이가누고 ꯍꯣꯏ ꯏꯃꯥ ꯃꯕꯨꯛ ꯐꯕ ꯃꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯅꯦ ꯏꯆꯥ ꯏꯄꯥ ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯖꯒꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯜ ꯍꯥꯏꯕ ꯂꯩꯇꯦ ꯏꯕ ꯄꯥꯕ ꯂꯣꯏ ꯍꯩꯒꯗꯕꯅꯤ ꯏꯕ ꯄꯥꯕ ꯍꯩꯇꯕ ꯃꯤꯗꯨꯗꯤ ꯃꯤꯠ ꯇꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅꯩ 이사누빠 아이 가리고마 엄다 하이자게 하이비요 이빠 아이코이기 까만론디 메이테이론니 아두나 이사누빠나 아코이 마야부 까만론도 이바 카라 담비우네 아줌마니 쿠나이시기 미워야 뭐 오이라가 이액 바보 하이트라바디 얌나 이까이닝아이니 아두나 나사나 소이다나 이액 아시 담비가니 마시데 하우보니 미니나 아코이 이액나 하나 호시 미암시다 이액모고 시나 꼭 삼, 라이, 밋, 빠, 나, 진, 딘, kou, 야래거, 이 마탕 따르기게. 문나 따오고, 가지 해라세시고, 아두디, 잉글리시 게임 따오게고, 1, 2, 3 되게 하우시. 1 Sina tu. Noi la ita pisi kui maleda. Nungay ka point tamase. Hoy hoy maru. Abung na hai si chumi. Land di nungay kap ka tabani. Lari ko na kap ka tab na te da. Nungay kap se. Kuchumba tanase. Mayam day kuchumba so ay na hen bane. Madi makut yam chumbane. Asi pasada kap ko panda bane. Adu mandi hai gano. mayam lamjin da yam goina tanase
ꯂꯝꯖꯦꯟ ꯌꯥꯡꯂꯕꯗꯤ ꯂꯥꯜꯂꯛꯂꯕꯁꯨ ꯑꯩꯈꯣꯏꯗꯤ ꯁꯤꯔꯣꯏꯅꯦ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯁꯣꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯣꯏꯅ ꯇꯝꯕꯤꯒꯅꯤꯀꯣ ꯂꯨꯁꯤ ꯅꯈꯣꯏ ꯆꯠꯂꯝꯃꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯈꯛꯇ ꯎꯅꯔꯈꯤꯒꯦ ꯈꯣꯡꯗꯣ ꯈꯤꯇꯪ ꯈꯔ ꯐꯥꯎꯗꯣꯛꯅꯣ ꯁꯨꯃꯥꯏꯅ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯌꯥꯔꯦ ꯐꯔꯦ ꯆꯩꯁꯤꯡꯗꯣ ꯊꯥꯡꯒꯠꯂꯨ ꯂꯦꯡꯕꯥꯝꯗ ꯂꯦꯡꯕꯥꯝ ꯍꯥꯏ ꯈꯨꯂꯥꯛꯄꯨꯏ ꯈꯨꯂꯥꯛꯄꯨ ꯃꯩꯇꯩ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯕꯨꯛ ꯁꯥꯎꯍꯟꯕ ꯌꯥꯗꯦꯀꯣ ꯃꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯑꯐꯕ ꯌꯥꯝꯅ ꯂꯩꯔꯤꯀꯣ ꯑꯩꯒꯤ ꯃꯕꯨꯛꯀꯤ ꯏꯆꯥꯒꯨꯝ ꯅꯨꯡꯁꯤꯕꯅꯦ ꯍꯩ ꯃꯥꯒꯤ ꯆꯥꯅꯕꯗꯤ ꯑꯆꯝꯕ ꯉꯥꯛꯇ ꯄꯤꯖꯒꯗꯕꯅꯤ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯦꯗ ꯈꯨꯂꯥꯛꯄꯨ ꯑꯆꯝꯕꯗ ꯄꯤꯖꯧꯀꯣ ꯑꯩꯅ ꯍꯦꯟꯅ ꯈꯪꯅ ꯄꯤꯖꯕꯅꯦ ꯑꯩꯗꯤꯅꯦ ꯃꯥꯅ ꯅꯥꯕꯗꯨ ꯐꯔꯔꯣꯏꯗꯔꯥ ꯍꯥꯏꯗꯅ ꯌꯥꯝꯅ ꯋꯥꯕ ꯑꯗꯨ ꯃꯥꯅ ꯅꯥꯕ ꯐꯔꯛꯄꯁꯤ ꯌꯥꯝꯅ ꯐꯔꯦ ꯃꯥ ꯑꯃꯨꯛ ꯅꯥꯍꯟꯕ ꯌꯥꯗꯦꯀꯣ ꯃꯆꯜ ꯂꯨꯁꯤ ꯂꯩꯔꯤꯉꯩꯗ ꯃꯥꯕꯨ ꯑꯃꯨꯛ ꯅꯥꯕ ꯉꯝꯒꯗ꯭ꯔꯅꯦ ꯃꯥꯅ ꯃꯕꯨꯡꯒꯤꯗꯃꯛ ꯍꯣꯠꯅꯕꯁꯤꯗꯤ ꯑꯩꯅ ꯈꯨꯂꯥꯛꯄꯨ ꯅꯪꯒꯤ ꯐꯥꯎ ꯁꯨꯝꯅ ꯇꯧꯗꯦꯍꯦ ꯅꯣꯡꯃꯩꯗꯣ ꯃꯉꯣꯟꯗꯩ ꯑꯃ ꯂꯧꯔꯁꯤ ꯑꯗꯨꯒ ꯑꯃꯅ ꯏꯄꯥ ꯈꯨꯂꯥꯛꯄꯗꯒꯤ ꯂꯧꯔꯁꯤ ꯍꯌꯦꯡꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯦꯛꯇ ꯍꯧꯔꯁꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯆꯠꯈ꯭ꯔꯣꯀꯣ Kalangchung, ay kapke yemuko. Palene. Marup Kalangchung, khadi hayadro. Sidi tirainida. Marup magi di kapa tambiu no, maning subuin tambiu da. Kalangchung, nangi di basina subuin na tambitare na. Basina subuju misibune. Bana surga mi hat pase, kuin sang bane. Kapoy na tambiyo. Kapa higidra na nang bo. Hay nina. Ngasigi diloy sila si. Ayaw mo na kap na batoro si. Maru khadi kap se. Iyam tambahan na tamgi si. Aduga, ko na pajana kapa tambi ni. Chasilo. ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯌꯥꯝ ꯂꯥꯞꯄꯤ ꯑꯣꯛꯇꯣ ꯔꯤꯛꯁꯣ ꯑꯃ ꯋꯥꯏꯔꯒ ꯆꯠꯄꯅ ꯐꯠꯇ꯭ꯔꯣ ꯈꯣꯡꯅ ꯁꯨꯝ ꯆꯠꯁꯦ ꯀꯩꯅꯣ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯗꯤ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯅꯨꯃꯤꯠ ꯇꯥ ꯑꯃꯅ ꯍꯥꯜꯂꯅꯤꯌꯦ ꯑꯗꯨꯑꯣꯏꯗꯤ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯑꯣꯏꯅ ꯆꯠꯂꯁꯤ ꯐꯔꯦ ꯑꯣꯛꯇꯣꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯣꯏ ꯆꯠꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯩꯁꯥꯝꯄꯥꯠ ꯐꯥꯎꯗ ꯆꯠꯁꯤꯕ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ
안되노 어이 아무리 따노 냉어 냉어 어이, 내리 나구나. 어이, 찍어보러. Pala putpa. Ah. Mayroon na putpa. Kasi ko sa putpa. Ado pijaw ko. Ado Amo pizza na ni. ni. Ah. Go. 이마, 루시디. 마디 이싱 속부 싹히 까리 떠오르브라. 그스tov디 이마. 아이 군기 머릅싱지야. 아. 클래스 하나 떠오기기. 잘라 잘라. ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯦ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯤꯈꯥ ꯄꯣꯜꯂꯛꯂꯤ ꯑꯍꯥꯟꯕꯗ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯑꯋꯥꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯈꯤꯁꯥꯞꯇ 1917ꯗꯒꯤ 1913 ꯐꯥꯎꯕ ꯂꯧꯁꯤꯟꯗꯨꯅ ꯂꯥꯛꯏ ꯆꯍꯤ 8 ꯃꯈꯣꯏꯅ ꯄꯥꯟꯈꯤꯕ ꯑꯅꯤꯁꯨꯕꯗ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝꯒꯤ ꯃꯈꯥꯗ ꯆꯍꯤ 53 ꯄꯥꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯥꯞꯇ 1918ꯗꯒꯤ 1918 ꯐꯥꯎꯕ ꯑꯃꯗꯤ 1918ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯂꯣꯏꯂꯝꯒꯤ ꯃꯈꯥꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯂꯥꯛꯂꯤ ꯃꯔꯨꯞ ꯑꯋꯥ ꯑꯃꯁꯨꯡ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥ ꯂꯩꯕꯗꯤ ꯑꯩꯈꯣꯏ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯋꯥꯔꯤꯗꯒꯤ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯤꯗꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯦ ꯃꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯌꯥꯝ ꯊꯤꯅ ꯋꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯆꯦꯛꯑꯒꯁꯨ ꯍꯥꯠꯅꯤꯡꯕꯅꯤ ꯑꯩꯈꯣꯏ ꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯔꯤꯉꯩ ꯃꯤꯇꯣꯞꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯦ ꯃꯐꯝ ꯈꯔꯗꯤ ꯏꯔꯩꯕ ꯏꯔꯝꯗꯝꯕꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯂꯝꯗꯝꯒꯤ ꯖꯥꯇꯤ ꯐꯥꯎꯕ ꯃꯨꯁꯤꯜꯂꯛꯂꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯁꯤ ꯑꯣꯏꯔꯛꯂꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ 이람담시부 깐나바 이자트부 깐나바 화나바다 아마디 타와이 타독바다 아이코이나 닝한나바 떠오르이다바니 아이코이기 눅시르바 이말레바 눅시르바 이진이라고 봄나마 노모디 아이코이 망키바야나 레르바니 아두르디 하이잉나 까나나 반게니 아이코이나 혼나리바 부나마 하이잉기 미론기다먹다니 아두부 항리바와 항디 까르마 닝땀바노 미암 닝땀브라 नत्रगा इमालेबाग निंगतमब्रा हाइबसिनी करिनो हाइसु मरो मेया निंगतमनगे हाइबदि इमालेबाग निंगतमनबा ताइ अदुना इरमदम सिलेरिबा इरेचा सिंगबु निंगतमगे अर्थ खंगनगे हाइबदि इमालेबाग हाना निंगतनबा ताइ इमालेबाग निंगतमगनमनि आइखोइ निंगतमगनमनि आइखोइ निंगतमगदबनि ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯐꯨꯅꯤꯡ ꯄꯣꯠꯇꯤꯌꯦ ꯑꯩꯈꯣꯏꯁꯤ ꯏ ꯃꯁꯦꯜꯅꯦ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯕꯅꯦ ꯅꯪꯗꯤ ꯑꯩꯈꯣꯏ ꯅꯪꯕꯨ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯑꯗꯨꯗꯤ ꯅꯞꯁꯛ ꯇꯥꯝꯃꯤ ꯁꯣꯛꯄ꯭ꯔꯅꯦ ꯏ ꯇꯥꯔꯦꯅꯦ ꯀꯌꯥꯝ ꯊꯤ ꯁꯣꯛꯑꯦ ꯑꯩ ꯃꯁꯥꯖ ꯇꯧꯕꯤꯒꯦꯁꯦ ꯃꯁꯥꯖ 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 ꯃꯁꯥꯖ
제제 nang ai sumung na le di ne matame mang aine matamang ba heli goi nang chai cha ba hendori ba adu sharu pudi ne noi leader kana no mamin kai kowe selam hayo ko doge ayu di cha to le mi se hayo ko doge o hay do ko doge nang bo se hayo se nang but sing na kumaro dra ne amdo kumro ko doge se me kumaro ina kumdradi kumdabi to ayo nang narin yam lele jai fajana khange hoine nang tawri du laiba ki sewa ai thagale aduga aine tawri su laiba ki sewa nang laiba ki sewa kyam tawge do yeng tare ne ko ha se nang laiba sewa kyam tawi hayo nang laiba sewa kyam tawi ai laiba macha nang muni ne oi maru si chamber da changa bane ai thak long kap thora badi maru se bus long na kok to pok to ko do nangala mina me khongshek chima min ki kawi emin to ge sa khanung sang kaw bi ke do ga sa na ni na bro ha na bro oi nangala mina me khongshek chima min ki kawi ai khangde magi mamin kai kawi hangmane ai khangde khangdriya nang khangdra siran turan leibak macha ka kai no sa mi lang bu yung naw lang do ngai oi khokti to puchlo so hoi sir maru nang na khong na palami do parabane nang sida parlament khalo nang lorabane kai gan ngausin aino gyan tana laila shu tamdana nupi ngang koyu leyu adro ha nang mudune mami ka chu kha ying ne masaki fa fazere bana lebak shiba natro lebak masani ne eru lebak do pamo pamo hey pamo aga pamo ne 나 그 자리가 아깐 뭐 사그노 지금 뭐 하니네 sim dia sokunina sai toris dak chela puslo hoi sir hoi masi ang wini jango di jango na ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯀꯨꯝꯍꯩꯗ ꯆꯤꯡꯒꯤ ꯂꯩꯁꯥꯁꯤꯡꯅ ꯃꯩꯇꯩ ꯖꯒꯣꯏ ꯁꯥꯒꯗꯕꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ai kalanchu adugumba wakan fattaba khingano nangi aigi khaibado fatte tamda leiba maitai singdi yengo makoi gi lai haraubada jingmi khudingi jati khuding makki lai da jagoi sabane makoi di mi gi mamang da nate lai gi mamang da su jagoi sabane lapu
ꯈꯨꯟꯒꯤ ꯃꯤ ꯂꯣꯏ ꯌꯥꯔꯕꯁꯨ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ पुनमक हौजिक ऐगी इचा लुसी मागी ममानबिगा मैतै जगोई सारनी मैम तुम लेबियो ए कुमजिन बा हरो ना हरो हेलो मैतै जगोइसे फदी फजब जाने खंगब्रा खंगी अइने मरुप अइन सुक्षाउदु उहोब्रा उहोगदेदा अदो मैतै जगोइसे फदी फजब्रा मैतै जगोइसे अदुम येंगबदी याय हाइदाबनी हयेंदे अखोय इचलुसिगा पुन्ना मैतै जगोइ सादोइनी अइसु यावगेको ऐ अतेदि लोय यावबे नंगदि यावबे यादे अइदि करिगि याद्रि बापा ऐ नंगदि मैतै जगोइ पामदे हाइबदाय हा अपा खुलापु ngasai magai pamdrabsu ai hujikti pame Sir, laku na to sir.
Hey, Chanupa, nang ngasay lagi karay chali. Nasan nupina nang chak-chagan ni haydana. Ngasay lagi ngayrab. Ipa, ay kungi marupsing kara unarubani. Dadi. Nang sakya haybad siya chalo. Adu sakti matam chana chagadabani. Natali, nang among nagani ko. Hoy, Ipa. Chalo. Ibunga, Ima, nasan la sak sa se dana ngai riben. Ma nga sai dagi nang yaudra di saroi dana lay riben. hoy Ima, ay lagi. Lao lao. Lucy, ay ngay da su, sara mo yadro. Ay itomda saba nuwaitiye. Se CD singing nga ahawbane. Pare. Shikaino. Sidine, ayna special sembane kungi. Sidi ang hawina. Hawbra. Oy, chan chare dana. Ay, Chanupa. Nang ne, chak ting na chare badi. Ay, gi Chanupi jay, mabuk choy dana nagani. Ay, gi Chanupi si kay wale dahay. Haw na chow. Haw na chow ko. Hawbra. Ipa, umawag na hawina. Ipa lebi horo. Ako'y siya na batawragi. Tabag tawbada, namit na may takano. Jackson na tawag naman ni ko. Soy ba yati ko? Hoy, Ipa. Iyari man kayo ako'y seksyon na batawragi. Para. Ay, iyak na marakalan may yati ko. Jackson na tawag naman ni ko. Hoy, Ipa. Chalo. Ipa, doon ako'y sa lugigi. Chalo.
Chingdol khet na pai ri bang li ri hum bang malang bang ai gi tha moi gi yawa se Chingdol khet na pai ri bang li ri hum bang malang bang ai gi tha moi gi yawa Nung shi magi ma pham da Nung shi magi ma pham da Tam bi yu ko malang banang na 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 Hai pham khang de phúc ninh gi nung shi ba Mapal thok na chimpal sina phong dok pangam de Phong dok ta ba nung shi ba Om chak na halle tha moi se Hai pham khang da na Hai pham khang da na Hai, kulakpui. Nachanupa lechabra. Kamay kita makoy loy na laybani. Ado makoy di kulay sumayam ama pura e. Sipay la adi, sipay tiyang naradi, ay koy kunsi awa pamda taroy tra. Hai, tumin lay. Hoy, Langkano. Oh. Ada ki chingonda. Apa? Kare. Ada ta ba. Pai. Kamay weda numay jo, buom jo, mayam jo loy lehori. Pai. Yam tu sa sepa. Chal, yeng si chal. Sianupa, nang itabag may pa eh. Ipa, nasa ako'y may pagsari. Ipa, ako'y lorok mo mayam doon eh. Sina, buong nga marugan eh. Ay, ngako, ado di, mapamsida di si Pailaw itra. Ipa, ching nabiro no. Mapamasida di, mako'y siyang mga moy. Yam na nungay rin. Pare, Horendi, ijasin na may papage. Numidang da acaw pa party ba singani. Kulakpo, ako'y laan may pakadaba yam na watli.
पार्टी तोइन पीनबा पैसा याम तुंगजनबिरो नकोइना माइ पाक खुदिंगी आइना पार्टी अचौ अचौ पीगनी है चलो चलो नमादा होरे नुंगांग पार्टी अचौ में पीगदबने चलो ngasi mayamda ai karigum amta haijage marupsing amadi khunjasinggi matengna ngasi mapang kalaba yengnaba bo mai thiba piduna akhoi mai thongda harammo minoki mami tare bese matam bu magi oi leminasi mayam matam bu bigoi leminasi ko matam bu bigoi leminasi ko mayam 짝짜루 싫어 ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯅꯕꯁꯤ ꯈꯔ ꯃꯑꯣꯡ ꯇꯥꯅ ꯁꯤꯟꯕ ꯑꯃ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗ ꯇꯥꯟꯅꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯁꯤꯟꯕꯅ ꯐꯩꯅꯦ ꯁꯥꯔ ꯂꯥꯛꯑꯦ ꯁꯥꯔ ꯌꯥꯔꯦ
Kana lege, famna bumta poro. Fam. ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯃꯔꯨ ꯍꯦꯟꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯇꯥꯟꯅꯒꯗꯕꯁꯦ ꯋꯥ ꯌꯥꯝ ꯂꯩꯔꯤ ꯁꯥꯔ ꯍꯦꯝꯕꯅ ꯑꯦꯝꯕꯨꯁ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯗꯨꯒ ꯃꯥꯅ ꯑꯦꯝꯕꯨꯁ ꯇꯧꯕꯗ ꯂꯣꯏꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥ ꯃꯁꯤꯅꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯃꯝꯅꯔꯤꯕ ꯍꯪꯐꯝ ꯊꯣꯛꯄ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯍꯟꯗꯛꯀꯤ ꯑꯦꯝꯕꯨꯁꯇꯒꯤ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯅ ꯑꯅꯥꯕ ꯌꯦꯡꯕ ꯀꯨꯝꯈꯤꯕꯗ ꯃꯔꯨꯞꯁꯤꯡꯅ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯍꯧꯗꯕꯗꯒꯤ ꯁꯥꯎꯗꯨꯅ ꯄꯥꯔꯇꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯝꯕꯤꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯥꯔ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯃ ꯂꯤꯡꯈꯠꯂꯕꯖꯥꯠꯂ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯛ ꯆꯥꯎꯕ ꯏꯝꯕ꯭ꯔꯨꯁ ꯃꯃꯥꯡ ꯑꯣꯏꯊꯟꯗꯅ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯁꯥꯔ ꯃꯔꯨꯞ ꯍꯦꯝꯕꯁꯤ ꯑꯩꯅ ꯂꯣꯏꯅꯖꯔꯛꯄꯗꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯍꯛꯅ ꯊꯃꯣꯏ ꯄꯤꯛꯄꯗꯤ ꯃꯥꯟꯗꯕꯅꯤ ꯁꯥꯔ ꯑꯩꯅ ꯈꯪꯕꯗ ꯃꯔꯨꯞ ꯍꯦꯟꯕꯁꯤ ꯑꯈꯥꯡ ꯀꯟꯕ ꯁꯦꯅꯤꯌꯥꯔꯒꯤ ꯋꯥꯐꯝꯕꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕ ꯇꯧꯒꯦ ꯈꯟꯈꯤꯕꯗ ꯍꯟꯕ ꯂꯩꯇꯕ ꯃꯔꯨꯞꯅꯤ ꯌꯥꯔꯦ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯍꯦꯝꯕꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯈꯣꯏꯁꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯀꯦꯝꯞꯁꯤꯡꯒꯤ ꯑꯋꯥꯠꯄ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯁꯤ ꯏꯆꯥꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯥꯛꯄ꯭ꯔꯥ ꯍꯣꯏ ꯏꯆꯥꯅꯨꯄꯥ ꯅꯪꯅ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯥꯗ ꯌꯨꯝꯗ ꯅꯃꯥꯅ ꯉꯥꯏꯗꯅ ꯂꯩꯍꯧꯔꯦ ꯑꯩ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯕꯗ ꯏꯇꯥ ꯈꯨꯃꯥꯡꯁꯨ ꯑꯣꯏꯅ ꯁꯥ ꯃꯆꯥꯁꯦꯅ ꯋꯥ ꯂꯩꯔꯝꯃꯤ ꯍꯣꯏ ꯑꯗꯨꯁꯨ ꯅꯃꯥꯅ ꯅꯪꯅ ꯆꯥꯅꯤꯡꯕ ꯄꯥꯅ ꯐꯨꯠꯄ ꯃꯥꯏꯔꯦꯟ ꯐꯨꯠꯄ ꯃꯌꯥꯝ ꯊꯝꯍꯧꯔꯤꯕꯅꯤꯅꯦ ꯕꯕꯥ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯔꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯣꯏꯒꯤ ꯁꯥ ꯆꯥꯕꯁꯤ ꯌꯥꯎꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯤ ꯀꯌꯥ ꯆꯠꯀꯗꯣꯔꯤꯕ ꯏꯄꯥ ꯑꯩꯈꯣꯏ ꯍꯌꯦꯡ 6ꯇ ꯆꯠꯄ ꯇꯥꯔꯦ ꯅꯪꯅ ꯍꯌꯦꯡ ꯆꯠꯀꯗꯕꯁꯦ ꯅꯆꯟꯁꯤ ꯈꯪꯍꯟꯒꯅꯨꯀꯣ ꯃꯥꯅ ꯈꯪꯂꯕꯗꯤ ꯌꯥꯝ ꯀꯞꯀꯅꯤ ꯀꯨꯏꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯥꯅ ꯈꯪꯂꯕꯁꯨ ꯅꯪꯅ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗ ꯈꯪꯖꯅꯤꯀꯣ ꯄꯥꯈꯠꯂꯛꯄ ꯑꯩꯒꯤ ꯃꯔꯨꯞꯅ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯁꯤꯗ ꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯎꯠꯂꯕꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅ ꯈꯨꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯣꯏ ꯀꯂꯥꯟꯖꯨ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯎꯠꯄ ꯅꯠꯇꯦꯅꯦ ꯅꯨꯡꯉꯥꯏꯇꯕ ꯂꯥꯛꯀꯗꯕꯗꯨ ꯍꯥꯟꯅ ꯈꯪꯍꯟꯕꯅꯤꯅꯦ ꯀꯅꯥꯏ ꯅꯈꯣꯏꯒꯤ ꯁꯥ ꯁꯦꯝꯕꯗꯨ ꯌꯧꯒꯦ 이봉 먹으면 하는 사슴에다 날 도와드는 이신 색시 하 그리 이세이 야 쳐오래 아들이 아이 좀 땡 방개네 아들이 세이서 따세 아들이 석비오네 석비오 너희 사생으로 오는 게 뭐. 쳐 쳐.
phong khangdana Siroigi jingsangda inna pomgandi lilishu shambanava siroigi jingsangda inna pomgandi lilishu Lấy sa tâm lệ ngã si đi lấy sa tâm lệ ngã si đi ai guitar môi lấy cô su lấy cà phê cha lệ ai guitar môi lấy cô su lấy cà phê cha lệ hai không khăng đế 아이 자네 자꾸 이 생기 누가이구나. 누가 이빠 되게 해래. 아, 이 생기 원하기리 했나보네. 진돌 캣나 빠이리바 리리 훔바 말랑바 아이기 타모이기 야와세 phong độ bằng ngâm đê phong độ tờ na nung si vơ phong chắc na hân lê thơ môi xe hai phong khăng đê na hai phong khăng đê na hai phong khăng đê na 어디 저 정ring이다 짝짓 통래 그래 아들이 나 거기다 자루로 실어 이빠 하나 한 비라모 흉내학래 헬락세르게 그래 누디 나오고 헤 시영롱 해 Kaino, kari yaurage te am harauridubo. 임시 Sinidana, isa sidiya. Hojiti mahak misi nate hebase, mayek sengidana. Thaba ma tawbada, masa thok thok tawbada bane. Hey, ai beza chala ngam lege. Ngasi nga sasi.
ꯉꯥꯗꯣ ꯃꯆꯥꯒ ꯂꯩꯔꯛꯄ ꯌꯥꯔꯣꯏꯀꯣ ꯃꯩꯇꯩ ꯁꯔꯦꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯀꯗꯕꯅꯤ ꯍꯣꯏꯅꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯕꯨ ꯆꯥꯊꯣꯛꯀꯗꯕꯅꯤ 이마, 이봐, 나 자살루키기. 야래, 하우가라. 자누파, 낭부, 아이는 핵복잡하니 간크라반. 안도나, 이빠나네, 낭기 야이판나 발라이 닝가니. 낭나, 액도부터 그딩막 말빡고 오유고. 자, 지빠이코, 이빠기 타와이니, 낭기 가나가니 빠이코. 이봐, 농마이시디 이빠기 군각나 보이 탐비로. 이마, 짤루키기. 응, 짤루. 루시, 짤루키기. Ibong, ang tangay ko. Nang amok, konselaro ko. Lakani. Ibong nga si Degi, konsi tadoga chatla si Di. Ang awbishdi. Ay na kunji taduwa sa labasu. Imalaba po di, taduwa sa panatidana. Ay imalaba ki masaygonda, adum na ito ini. Adu oirasu, aikoy Degi lapto oba natra. Nangka, konjasinga lainaramba maridudi, ngasi Degi mangkrani. Kari mangdoino. Ay soydana lakani. Kunjina, ay gidamukta tawbigiba miyamdo. Ay punsi supagi kauro. Pare Lucy, ay sa lukigi. Yam chatninga bo, ay na kaisu tingu. Saning may wanati. Tingsin grabadi, ako na tungada mo mapamdo. Yahuro ita dawni. Pare, chalo. Adubu, najalgi kudon po se, say matang baby ko. Thank you.